Aadhaar voter ID PAN card pairaga citizen lawba yade haina korna lauthokre. Kanagumba miyoy amabu Aadhaar card PAN card natraga voter ID card pai haiduna India gi citizen oina lawba yade haiduna Bombay High Court na phongdokre. Bangladesh dagi ayaba yawdana sanglakiba miyoy ama bail pi khidabaga loinana High Court na wafam asi phongdokibane. Hairiba miyoy adu sasinaba che sang pairaga India da sahi tara hena leiramba thengnaki. Justice Amit Bokargi base amana hai Citizenship Act karamba miyoybu India gi citizen oigadagi haiba wafam mayek sengna pali Aadhaar card PAN card amasung voter ID na singba document sing asidi isam chamna kanagumba miyoy amagi masak maming khangnabagidamak piba sakdakseni kumdali singama chama panyakhai mangada parliament na Citizenship Act pass tawkhibaga loinana karamba miyoybu lebak asigi citizen oihangadagi haibagi matangda mayek sengna phongdokpa leikre ayaba yaudana mapan lebak tagi sanglakpa miyoy sing lebak asigi citizen oina lawba yade Citizenship Act ki matung ina kanaguma miyoy amabu lebak asigi citizen oina amasung oidabagi wafam lepkadabane India gi constitution sengkraba matungda India amasung Pakistan khaidokhibadagi karam miyoy bu lebak ki citizen oihangadabagi haibagi matangda leiramba chayetnaba pumnamak kokhanki parliament semlakpa logi matung ina karama miyoy bu lebak ki citizen oigadage haibadu leptuna lakibani isam chamna PAN card Aadhaar card amasung voter ID card paire haibagi namak kanagumba miyoy amabu lebak asigi citizen oina lawfam thokte hainasu korna phongdoki IDP singda special package piduna mayumda hanjil hanaba MP Sanajaob na parliament Neisinkhre. Atopa MP na tumina laisinkiba wafam iningthawna parliament pukhatpasi thagatningai ni haina birena phongdoragli. Manipur da kumda lising ani kulhumdoi gi May 3 dagi hauraga thoklagliba irang asina maram oiraga mayumakai thadokuna lanjenaraglaba miyoy singda laingangna special package sing pithaduna masa masa gi mayumda khundaduna laihananaba thabak paikhalu haina Rajya Sabha gi MP laisemba Sanajaob na parliament Neisinkhre nakalamaromda parliament atopa MP singna phongdoktana tumina laisinkiba wafam MP iningthaw laisemba Sanajaob na pukhalagliba ase pungning thawganingai ne Manipur gi yellow furup singi saktam amadi leibak asigi security gi damak khalaga state asidagi illegal immigrants sing takthokki baibasi administration gi oiba dangai fadaba khaknatana Manipur gi tungi laibak lep kadawribani haina Manipur gi hanagi chief minister Nongthoma Birena mahaki official X account da thagalakpa post amada phongdoraki ngarang famkiba parliament mifamta senbal sai lisingani kunmanga kuntaruki Manipur budget ki matangda khana neinabada saru yaraduna Sanajaob na hai state asida thokliba irang asina maram oiraga imung lising tara henbagi miyoy lising yankhai manga ga chatruka yankhai nipan ro mayumakai thadoktuna relief camp chaniga homponi thoida sangda famlauduna leiri makoi sing asi sahi ani helaba phawada masa masa gi mayumda hanjinba ngamdana lakpana tangdu leitaba punsi amada hanjilakle haibi yadri hairiba lanjenaraglaba sing asigi punsi asi makoktagi nahongnana haugadaba maramna special rehabilitation packaging phanganba mathautai haiki Masida central amadi state government na puna hotnaminaba changi masigi mathakta state asigi lifeline oriba national highway animakta misam yam pumnamak ningtamna chatpa yahanaba thabak paikhatkadabani hainasu haiki Mahangna makhata na hai Myanmar amadi Bangladesh tagi sanglakpa illegal immigrants sing thidoktuna masa-masagi maramda halankinaba sahi asigi May 18 da MNA na khangalakiba adu Manipur da paliba president ro lengak asinasu thabak onthokpam thoi national census amadi delimitation gi thabak paikhatringai da kumdali singamaga chamapan hompuma thoi da yumpham oiduna MIC na khangalakiba wafam adu thabak ta onthokadabani amaromda Indo Myanmar border paringi Manipur rom thangba sarukta leiriba kilometer sahunga Maudra Nipangi asang mangamkhay paring asida illegal immigrants sing atat akam leitana sangsilakpa asisu thingnanaba misang mikhay nairidaba BSF kumba mathaw masakhangba Central Force sing ningthina deploy tawgadabani loinana democracy chatpa lebak amadadi popular government ama thamba haibasi yamna magtangai fade maram aduna state asigi law and order gi phibam hek phagalakpaga popular government ama lingbiyo haibana singba wapum kaya thamki PM Modi na Manipur kaiba yaba thabak tawraglabadi BJP Manipur amadi MLA singna yengduna leiroi chapchana mayoknagani haina KH ibomchana phongdokre Lona yadaba thabak amata center na Manipur da tawrakadaba nate karigumba Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna tawraglabadi BJP Manipur amadi MLA singna yengduna leigadaba nate adugma phibam adu laklabadi imaleba kidamak leptuna chapchana mayoknagani haina lamlai kendra gi MLA KH ibomchana phongdokre Wafam asing asi BJP lamlai mandalan sinduna Independence Day ga mari lainana pangthokiba Har Ghar Tiranga ga mari lainana satkiba khongchat ga mari lainana phongdokibani
Nongada laiba MLA gi yumdagi hauduna lamlai fawba satkiba khongchat aduda BJP Manipur gi BPN nimbas yauna BJP lamlai mandal gi lusingba sing saruk yaki Thoramga mari lainana ki haisibom chana makadana phongdokhibada Sentarna Housing Manipurda tangdu leitaba puraknaba kana hotnari haibasidi mayek senglaba wafamni Manipurgi hodi oriba phibam asi athuba matamda laksinba yadaba phibam oibana miyamna hen awaba thengnari leiriba phibam asida lengak sembadagi tangdu leitaba hana purakpana maru oi Haujik lan asi aroiba oidribana lengak sembada mapung phaba oiroi Maram asina majority number leirabasu haujik lengak semnaba honadribani haujik center da leiriba lengak na Manipurgi damak afaba kaya tawri Manipur miyamna pamba ILP chana halagle border fencing war putting da thabak tawri reserve forest kananaba Manipur lengak na kananaba honarakba mito khandoknaba honariba phumnamak center na sawatuna lagli center na aikhoigi phanaba kaya tawrakpana aikhoina ayatpa natraga pendaba phongdokpa yaba wafam karisu leite haina phongdorakli Police personnel oirabasu drug lalon badas generabadi action lokhatkani haina DGP na phongdokre state asida mayai kabani sagi mayokta lengangna changchilagliba khongjang asida misam pradana traga lenga ki thabak tawba mi oirabasu makoigi mathakta chapchaba action lokhatkani haina Director General of Police Rajiv Singha na phongdokre Indiana ning tamba phanglakhibagi humdrama pansuba ningsing thoramgi mangoinana Manipur Police Department na sinduna Imphal gi hapta kangjaibungdagi lamtha kiba Har Ghar Tiranga Bike Rally ki thoramda mahangna wafam asi phongdokhibani Police amade Youth Affairs and Sport Development ki bike chamaga kuntra taret yauna lebak asigi tongan mafamdagi lakpa biker club tarani pan gi bike chanipan ga marfu puna bike lising amaga taret na sarugyaduna Khongjom War Memorial Complex fawda rally lamthabagi thoram aduda Governor Ajay Kumar Bahala Chief Secretary Punit Kumar Goyal Security Advisor Kuldeep Singha amadi Police Department ki makok thongba official kaya su sarugyaki Leibaki thabak thoram singda naha singna yaushin bhaibasi khwaidagi tangai fadabani haina Governor AK Balana phongdoragli Leibak asigi sakwa thorangi thabak sing paikhalakpada naha singna thawai hakchang yauna sarugya bhaibasi yamnamak tangai fadaba amani haina Manipur Governor AK Balana phongdokre waphamasi Manipur State AIDS Control Society na sinuna Konung mamangda laiba City Convention Center da pangthukiba International Youth Day 2025 amasung Intensify IEC campaign haudokpada phongdokhibani Chief Guest ki warol piraduna Governor na makhata na hai leibak amada naha singi thaudang asi yamna chawi naha haibasi lam amagi ahongba puraknabagi agent amani haina fawba hainaribani International Youth Day gi thauram asi maming khaktagi pangthokpagi mahuta masigi wahanto khangna pumna mangna thabak tawminaba mathautai amaromda IBS asisu state asidagi maru phangna laksinduna thamba ngamnaba miyam pumnamak wakal taminaduna thabak tawminaba changi IBS lakshin bahaibasida thangai sengna thabak onthokadoriba asidi miyanani maram asina isa wakal taba mathautai lengaki natraga authority singi maikedagisu matamatangi oiba awareness camp ting ningthina piba changi haujiki matam asidadi social media amasung miyamda ipau yauhanbada khwaidagi kanaraba pambai amasu oiribani masigi khudongchaba si aikhoi pumnamangna lawminaduna afaba maikeida sijinaba mathautai loinana nahasingna su phataba sinjak natraga polamchingdagi lapna leiduna tinjang kaijang daba khunai ama ohenaba honaminasi haiki